Manipur Pradesh Congress Committee ki thaupuba sing chauna hongdok hongjin tawkre. Kuntra taruk suba mikap thokpa numit thorom M suna sinduna pangthokre. Amadi Jun nani da pangthokaduriba IMC Mikal ki damak political parties na sem sawa honakre. Pausan pizari. Hanak si Minister Okrami Bobina Luchingba, Congress Sarkar Manungda, Dissident MLA Kun Henbana, MPCC ki President Sinba Yauna Minister Sindokadabani Haina Irang Horokibedagi, MPCC ki Hanagi President Gaikangam Logtolaga, MLA, Tian Haukipu, AICC na, President Oina Habakraba Matungda, Hanak the Minister Ahum, Logtokraga, MLA Ahum Nauna Minister Hakraba Matungda, MPCC ki Taupuriba Singimarka, Chauna Hondo Hongjin, Tawakre. MPCC ki Treasurer Oina K. Ranjit, Vice President N. Viren, N. Loken, Y. Surachandra, T. Mangi Babu, E. D. Zamani Amadi, D. D. Thaisi Hapkre, Wangangloy Oina N. Viren Hapkre. Tongan District Congress Committee Singi Tabak Punanaba, General Secretary Sing Kankre. Amaromda, MPCC ki State Election Committee Sem Kibagaloinena, MPCC ki President T. N. Haukip, Minister Okrami Bobi, Deputy Minister Gaikangam, Treasurer K. Ranjit, Vice President N. Biren, N. Loken, Amadi, MPCC ki General Secretary R.K. Imu Yauna Miu Taramapan Kankre. MPCC ki Disciplinary Action Committee ki Chairman Oina N. Biren, Member da K. Ranjit, Muhammad Amin Saha, D.D. Thaisi, Amadi Convener da Punam Rani Wangkhem Hapkre. MPCC ki Executive Member Oina CLP ki Leader Oiriba Minister Okram Ibobi Yauna Miu Taramari Kankre. All Manipur Student Union M Suna Sinduna Kuntra Taruk Suba Realization Day Mikap Thopanumit Pangthokre. Bisum Chinga Machada Leba Mahiroi Singining Sing Kubamda Laisu Katuna Ikai Kumnaba Utki. Lising Machamapan Marfuda Mahiroi Singna Yellow Me Kananaba Mapalam Dagi Changsilak Pamitop Sing Kangdok Nabagi Changsin Kiba Yoda Mahiroi Konsam Lukoi Amadi Huidrom Loken Laikidabagaloinana Mahiroi Kia Asukapananki. Taudok adubu ningsing duna M Suna Chahi Kuding Numit Asibu Mikap Thopanumit Haina Palan Pangthok Duna Lakli. M Sugi President Sanasam Subhash Chandrana Nasi Landamasida Lepalaitana Sangsilakliba Mitop Singa Yellow Mi Sindagi Masing Hen Kiduna Mut Kibiyabagi Akiba Si Laikidraba Luchingba Mahiroi Singa Mangzau Nana Kangbadagi Kongjangasi Jangsin Kibani. Nasi Manipur Sarkarna Pass Tokiba Yellow Mi Sing Kananaba Bill Housing Power Chana Handri Adubu Mitop Changsilakpadi Lepalaitana Adumak Sangsilakli. M Suna Laikidraba, Luching Busingi, Lambi the Sangsinduna, Yellow Me Amsung Idam Kanabaki Kongtang, Le Palaitana, Sangsin Kigani Haike. Bisum Chingamangka Matsadagi Hekat Lakatam Labamatuk the Miam Kongsataba Manipur College Power Jetki. I'll be Chanahalu, Yellow Me Kalu, M Sumatan Sang Labor Oisnu Haina Miamna, slogan Kialauki. Manipur College the Pangtok Pathormatuda, M Sugi, Hanagi President Edamba L. Dilip, President Sanasam Subhash Chandra, JCILPSK Convener K. S. Ratan Su Serbiaki. Yellow Me Kaningbagi Will Amadi Tona, Nasi Ladiba, Sarkar Asida Laiba, Mi Changi. Temnanaba Cheda Kakta Tamba, Tabakoina Taudaba Sina, Yellow Me Mutkibiyabagi Akibalabani Haina, Wangang Kibasin Pungdoknaki. M Sugi President Sanasam Subhash Chandrana, Aikoi Hausik, Mikap Tokamatam Oidribara Haibasi, Isai Sana, Hangzabagi, Tangai Federale Haiki. Hong Sing the game, Yamada Karano, Aduba, Poi the Mata, Punchin Laga, High by Yamada Kuntuka, Akoida, Sukumba, Tum Koiba, Yaba, Amanda Hamdi, Adumba, Luxisa Nagi, the Bulduna, away, Mark Kidoroba, Kidoroba, we prove that. Kaminabagi, Adumba Tona, Pangal, Ligendo, away, Bunda, Tangamisia, the Hazadi. JCILPSK Convener Ratanna Haikibada
lamdamasida mitop miancha singi masing henjilakliba asi kannanaba ekoi punnamakna honamenaba tangai fade politician singna thamoi sengna honaba tangai fade adubo Manipur sarkar ge minister ge horaga MLA homfuna yaudabana mitop singna hiram kyada khudum chanchilakli masi mipainingai ni haike akoi lega ko sing akoi lega ko sing akoi government akoi board ke wala sing thawna le bom change mating le bom change jati kan ge ni matu thawna bom change ba atana miyam yo kana Manipur sa sina 1980 akan bi over mana yo bu namna bi anwa ege meno ye ine ba 90 border tu ma chhat je akan bi over mana mata tu biar namda ege meno ma ye ine ba khabon ke to ba amu hanne ke ayat bi atu ma akan bi over tu da tang kunmanga agas na dogan pitan da ege meno ma ina kada khabok ke su atu da ke madu kana ba ke try to level ila ngam po sing sa sigi marim chumam sangi yelong mi sing kan ke bi mo gas sama mo ki mating ma mo thawna ma sangi ba mo ki thawna du le bi ko wa gi ne Chaliba chahi sigi jungi tang anida pangthoknaba cabinet warib laukraba Imphal municipal corporation gi mikhal asigidamak political parties nga akan mamongda semsa bahungnakre ruling Congress samadi BJP na handak mikhal asida akan balamba tongnagadori mikhal asig aroiba electoral roll megitang anida fonglagani megitang tara nithoida notification thoklaga megitang tara tareta mirep jepisin bagi aroiba matam oigadori scrutiny na megitang tara nipanda pangthokadori mikhal asi ayuki pung nipan dagi horaga nungthilgi pung mari phoba bot thadanagani panbayai Manipur municipality act Lisingama Chamapan Merfudra Marigi Makada IMC ge election ihan hanboina Lisingama Chamapan Merfudra Mangadagi Pangthokpa Hoki and Pangthokadoriba Asina Mangarak Suba Mikhalni Ward Kudimaki Ward Development Committee member Ani Anisu Mikhalasida Kangadabani Kairao Awa Singdaleba Kengjonglang Theatre Complex Tatha Nichumna Chatharakba Sanskrit ke training program nga solution kre Lucian Magi Thoramda Art and Culture ki Commissioner R.K. Radha Kumar, Director Dr. K. Susila Amadi, Zen Manipuri Dance Academy ki Director L. Apendro Sarmana, Maru Ebamiyo Singwina Sargya ki. Kengjong Langi, Dr. S. Thanil Laimana, Manipur da Theatre Chowkhat Hanaba Panam da Mahaki, Center si Linkat Kibani, Sarkar ki Maike digi Mating Khara, Pangbirabadi Hen, Chowkhat Hanbangam Gani Haiba Wapam Thamki. Commissioner K. Radha Kumarna Theatre Haiba Art Form Asina, Television Amadi, Cinema na Achauba, Maikaida, Sangsilaklaba Matam Asida, Sapu Piding Cherak Asida, Tani Laimana Paikaliba, Tabaku, Tagapundoki. Manipur ge Housing Oidba, Sarkar ge Sel Tongi Piba Masida, Matiang Lobagi Wafam de Karawana Tokani Haiki. Kai Sidagi, London Sidagi, Manipur Sidagi, that India Sidagi. What is my contribution to the world of theatre? She approached the market. Randy Manipuri over situation, she did. But she took it in Malaba, jumped up to it, quite a condition she had reached. Young man statement, resource like this. This has to be admitted. What a one we are wanting. Factual. Manipuri resource office lady from Manipuri office, Tarami couldn't draw in a hope of short of Tungda Theatre Director Dr. S. Thanil Laimana Direction Piba Kengjong Langi Kangbuna Sanaba Akanaba Drama Masu Utki. Ngasi Moirang INA Memorial Hall da Moirang Kendra ge Kwakta amadi Moirang Municipal Council ge BJP ge nauna karaklaba candidate sing Mai Paklaba Chairperson Councillor amadi Ward Member sing Haraute amna Opagi Thorumama Pangthokre. Tharumaduda BJP ki maru eba miyoi kyana sargya ki tarunga bari lainana party ki president ye sawna hai kibada party ki president khanba haibasi party asigi hanandagi lejaraklaba karmi singdagi khangadabane masida miyamna thoina mipainingai oide haike Congress joint to haibase suicidal na sana season bo honabani hairami mana hairami makhata na aikoi atonba jati ki damakta oiba local party semo haiduna mahagna lauthomi da baba ambedkar na maramaduna hujingna mu lauri Narendra Modi na Congress party se muthalasi Manipur Commission for Protection of Child Right ki kangbu amana
Tamelong Daleba Sindrel Home Gipibam Yangsin Kre. Kongsat Aduda Chairperson A. Sarit Kumar Sarman Luching Batimaduda Commission Gi Members Singamadi Child Welfare Committee Tamelongi Musingsu Loinaki. Indigenous Women's and Sindrel Foundation Salariba Home Gipibam Yangsin Bagaloinana Stop Singawari Sanaki. Why do not season of a Yumamada Nupama Chamasung, Nupisingi, Tongan Tonganba, Home Jalaidamada officials in Angapoke. Chairperson Sarit Kumar Saramana, Yum Wairaga Home Jalariba Sida, Commissioner Home Masana Nabagidamakta, Sarkar Gimakedi Fan Legadra Haibadu, Yangs Lagani, Angang Singi Mahima Sing Amadi, Ate Kudung Chabasing Sufanganaba, Honagani Haike. Timasina, Old Tamelong Government, Junior High School Gipibam Su Yangsinduna, Midday Meal Amadi, Right to Education Act, Chanabra Haibadu, Yangsin K. Masi Tamilung da Queen Yam Pajadana, Suk Pajana Nintina, maintain Dodana, Angang Pajana Yopi Takidana, Tamamba, Kogi, objective of child protection Sita, Pajana Tawira Masakoi Yamanui, and the work government the Suakoi Masi Pajana, walked away Haidana, the comment Togni, and the Lorena Awarapa, Kari Homa, separate Homa, Pusi rental, and no woman's Hawi Abagi, provision labor, government side the key, Hybrid Suakoi Tidoga. Yargadi koi separate home ma yamna environment phaba jaga ma da sadana BJP Wangkhem Mandal da Sinduna Wangkhem da leba BJP gi active member Laistam Kadamjit ki yumda nupi singi oiba nomagi political conference pangthokre conference aduda Wangkhem Maira Paibi ki president Puyam Balika Su Sarga ki Kadamjina center da BJP gi lengak laktuna India da ahong balakliba asina lamdam asida su ahong ba mapurak na bagi damakta BJP ga chatminna bane Miamgi ihul khangna thabak tawning badagi chong thorokpani haike mai pa thaba MLA wa minister wa ga puding muna tawri bijing se paja puna muna khan bagi aning bagi mai kai ta na thai ga sum chat ki ba wan training sum torpa makoi to ba ga ase sum pelak ta ba sara phorok ba ga ase koi na ngasi argu na ahong ba ma problem ba BJP ki haja ga ba pandam ase da koina ngasi BJP ki mere moina utang kone jage na khandon shasi kanjinjar Workers Union Manipur gi nupi sinmising sinduna sajibu nongma panba cherau baga mari lenana mabung maupa singda khudol tambagi thoromama Zenems ki conference hall da pangthokre thoromaduda Zenems ki director Professor Daven Laistam haiki bada asiguma thorom si pangthokba si yamna nungaiba amani lakliba ningol chako bagi thorom suma ki maikedi pangthokani haiki Hompum the Suba National Award Fanglakpada Aibusu Yawan Biu Haiba Manipuri film da leading role Lokiba Tonaljum Kelem Maitebu Harau Tam the Opagi Torama Mangasi Zem Hall the Pangtokre. Remarkable Handicap Association Sinduna Pangtoki Batormaduda Hanagi ADGP N. Syamananda Manipur University Professor Dr. Rajan Association Advisor P. Gopendro Nachimbamu Kiana Sargaki. Tonaljum Kelen Maitain Haikibida Asigumba Award Mapangakada Magna Nungaiba Poi Haiki. Films the award pang the I am on power. Ma'am Sana Kudadum Ayum Yawe Kotia, the Moyam Sogani Kokadi, Hamaga Yam of Ayam Kanwai there. I am doing about location. Man Adam Yawan the Coach Pestor and the Holy. They gave them Yawip, they gave them Mahama, they should come hide them. All Manipur Disabled and Handicapped Person Development Agency na Sinduna Ministry of Social Justice Empowerment gi makada chahi asigi oina liwa amadi embroidery gi oina training April gi tang kun gamanga dagi horagani training asi yawning ba disabled oiraba singna April gi tang kun mari phawba gi manungda disabled certificate amadi photo ani ga loinana jinga makha khetri laikai nambul laikai dalaiba agency asigi office ta pisin view hare bawgi martana ten break ama lobise Wanted some electronics mechanics for repairing ISTV set-top boxes at different places. Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network.
Unique Education, admission open. 3 months SA1 foundation course for CBSE class 9 and 10. 5 months foundation course for CBSE class 11 and 12 science. Vacation course for Navodaya, Sainik and outsiders CBSE school students. 3 months advanced course for CBSE class 11 science. Girls hostel at the same block. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singi damakta Jolib capsule chabiu Manipur gi ahamba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasimak unabiu Dr Madhubala laser beauty clinic MZ Avenue Imphal. Delta tutorials for CBSE, Kwakatel Airport Road opposite Old Pump. Admission open. Foundation course class 9, 10 and 12 science starting from 1st April. Vacation course for Navodaya and others for class 11 science from 4th April to 16. Time 10 AM to 7 PM. For details, please visit Delta Tutorials, Kwakatel Airport Road opposite Old Pump. Lengshin Birao, Sarma Opticals BT Road Imphal special offer pijabaga loinana haudok chare lens khaktumak laigadaba scheme masi pambiba singna isagi mitka chanaba fiber lens ama leibigadabani aduga adomgi apamba frame ama free de pijagani khudong chabasi lobiu ngasimak lengsin birau Sarma Opticals opposite Johnson School BT Road Imphal. Break matungda mayam taram uksari Fair Service Week ki thorum gi sargum oina Thawbal Fair Service Station gi OC Rana gi liching makhada ngasi Thawbal hawkha da leba Little Flower School da maihu langpok tholpa matamda atei mahusa gi pamda ba thodok tholpa matamda karamna mathau pangthokadagi haibgi matangda mob drill ama pangthokre OC Rana na mairui singa interaction tawduna maihu langpok tagi section gadaba sing khanganke Kundrakpam Kendragi Wakhongda Naunasaba Community Hall ama Kendragi MLA su oiba Speaker TS Lokesurna Sangakre Thoramaduda Lamdam Adongi Tungan ba Miyoi Kya su Sargaki Wangang Kibasing Fondok Nakibada Awat Apa Kaya Lairuraba Kendra si Huzikti Awan Bakia Laktuna Chaukot Kendra Haibedu Oirakle Haibawa Famsing Tanake Speaker TS Lokesurna Nasi Sangaduna Miyam the Kusinariba Multipurpose Community Hall si Isa Isagini Kanduna Ngak Senduna Sizina si Wakong Singasi tourist destination nama ohenaba honari haike Muhammad Hassan Kauba Kolkata dagi housing na matam sangna hatada car workshop tawduna leraglaba miyoi amana maki loina biga loina na macha thokpa nupi macha mabu yokani haina pukhraga natabali chalhan kre haina ngasi Manipur Press Club ta pangthokpa pawmisinga unabada thawdok asigi matangda semkiba JC na maral sikre JC ki convener Muhammad Rahul na makatana haikibada natabani chalanduna mirol akloba matungda Kolkata da puduna angang amasu pokre hari angang adusu mafam aduda yon thoklamle hari thawdok asigi matangda police na ain gi oiba thabak lokhatpiu haina phongdoki Habul police to habiraga magi maragi matungina ain thongna biba ko anuga jiki aramansiga Ayo masih juga makin lewat pun bisa sih kan usia, hingga sekilas ibu sensia, masih settle tu usia, masih makin kita lebih kalau tu dah makin lewat pun bisa sih kan usia, settle tu usia koi kan usia ni lah, meski mungkin hingga lewat pun mungkin modong sama ke sini dah. epau.net ke cameraman kam online editor ki iCard paiba singjamai makha ahibam lekai kawadagi okram jimat koba miyoi ama SP capsule kuntraga loinana Manipur police na Lilong bazar me yaragi fare hari amaromda thodok sig matang da amjugi standing committee na tijinba matam da mak na pairam liba card asi sasinabani haiba khangbangam le hari thong adubu amjuna condemn torkli Manipur English grammar and composition translate method koba Larik among asi Thawbal district ki lamding da leba progressive English school da phongkre Wangjing Wangkai Laikai Diki Texam Gopi Singhana Iba Larik Pongbagi Torumaduda ZEO John 3 Thawbalgi DI Amadi DDO Gi Char Supuriba Texam Bikom Das Progressive English School Gi Board of Governors Ki Advisor Y Tembo Yauna Tongan Bamyu Kiana Saruga Ki
Nongmaitem Kiran Kumar Iba Ai Isai Sereng Ming Thonba Lairik amang asi Manipur Press Club Pongkre. Manipuri Literary Society na sinduna pangthokiba thorumaduda Professor Ais Bihari, Society asigi President Dr. Ais Lanchenba, Progressive Writers Association ki President Ace Domasu Sarugyaki. Dr. Ais Lanchenbana Kiran Kumar gi Sereng Lairik asina Manipuri Literature da achawa machakma oibangam lagani haiki. Ngasi ayupung taret makairom taba matamda Imphal East ki wangkai thangaba mapal da leiba Ais Kalachan sahi yangkai taret apokpa Peter Chan Kauba Miyoi Amagi Tongalda hand grenade amalayram batingnare. Bomb disposal scout amadi Imphal East police ke kangbu mana mapamadu da changsinduna aswingam yaudana bomadu lauthokre hari. Kalachan nagamapal da grocery dukan pamba miyoi ni. Kanana karigidamakta bomadu thamlamlibono haiba chap chaba khangbanghamdre. Hauji paugi manak thana temba break ama amukhana lobise. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liverda akaiba laklaba natraga livergi mapangan chontharakpa tarabasu karishu waningai leitre lifsaf syrup sijinabiu adungi awaba punamak koknabigi pambaini diabetic na naraba anabasing nasu sizinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga layingba budi nadringai da saksal hobana hena fai. Delightful cupcakes with creamy vanilla filling. From Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Imphal East, West amasung Bishnupur District ki oina Manipur government ki regular employees singda service loan lobi kudong chaba pizari athuba matamda amadi araiba moong da lobi bayagani enna akupa marol gidama contact tobiu Imphal Finance Cooperative Thrift and Credit Society Limited Head Office Loklaubung Branch Offices Pauna International Market and Bishnupur Bazaar Bishnupur. Break matung na mayam bataram nokseri. Art of Living ki founder Sri Sri Ravi Shankar Numit Huni ki khongsutang ngasi Imphal da thunglore. Spiritual luchingba sina Imphal da thunglabaga Art of Living Manipur ki thongmi singa harau tiamna okay. Ngasi numidang wada Manipur ki tongan ba civil society luchingba singa Imphal Hotel da Harmony in Diversity haibasida wari sanakre. Hayang euk Imphal East ki takhel da Art of Living ki ashram ama takhel da sanabagi damakta chatkani numidang wadam Baigasandra often year theater da isai noma yauna meditation ki thorum pangthokani hari. Swas Bharat Mission ki manungsana Moirang Municipal Council sindar mahiroi singi ACA mani layak pachangdam naba ama pangthokre. Competition asida council asigi manung dalaiba school taruk amadi college anina college ani ki mahiroi singa sarugya ki changdam naba adu dama kok mathang taraba singda mana mathum sing yenthokre. Hauzik thabaki pau lobis. Thabaki pau lobirase Manipur Public Service Commissioner Manipur Civil Service Grade 2 Tarahundoi Manipur Police Service Grade 2 Tarataru Deputy Sub Collector Nifunipan Manipur Secretary Service Section Officer Hompumari Election Officer Ama Punna Post Marfunitoi Logodori Masagi Jay Kunmathoidege Kuntranipan Powdereba Graduate Pass Toraba Mioshina Lagliber April Getang Kuntra Fawi Manunda online da register Tobuyagani Parikha Center Imphal do Oigani Megitang Taramangada Parikha Pangtokani Hairi
Ministry of Home Affairs Central Industrial Security Force ki tongan mafam samaga kuntra taret laugadori masagi chahitara nipandagi kulumdoi fawda laiba matriculation natraga manaba mahigi thak oibasingna posting asida apply to yagani application pisin bagi aroiba matam awang nungpung stasingi oina me 13 fawbani SSB gi sports quota da constable som humra manga laugadori sahi kulumdoi fawbu manungda laiba class 10 pass torba tongan ba event da sanaba haiba miwashina megitang taramanga fawgi manungda online da darkhas tharakwa yagani haire State Bank of India gi junior associate junior agricultural associate junior associate punna lising tara tere chamganifu logodori masagi chahi kundegi kunifan fawgi manungda laiba graduate pass torba miwashina april gi tang kunmanga fawgi manungda online da register torpa yagani Parikha Center Imphal do igini me natraga Jun thada parikha pangthokani haire CRPF ki head constable punna satruk marfutaruk logodori masagi chahi tarani pandagi kunmanga phawgi manungda laiba 10+2 pass torba hindi gi typing haiba miyoisingna megi tang manga phawgi manungda darkhas tharakwa yagani haire Indian Navy gi sailor khar logodori masagi chahi tara tertege kunmathoi phawgi manungda laiba yamdrabada class 10 pass torba miyoisingna megi tang kuntra mathoi phawgi manungda darkhas tharakpa yagani Sahi asigi July thada parikha pangthokani haire matakta paliba thapagi paw sigi akupa marol babu prada leba job center dagi khangba yagani ngasigi thapagi paw matang asaloi jere hauji makha taw paw mu lobi ase Kekrupat ki gen meada ngasi nungtil miyoy masi duna leiramle maki manakta serin sama taram ki hari asibak sangdu masamaming kangdong naba jenims ki mok tatam gre Borayangbi Gram Panchayat na sinduna nupi oibisingi masagi hak kamadi sarkar na makoy da piriba kanabagi matangda kananinaba social harmony thoromama Zairel Mangzil Bajar Community Hall da pangthokre Thormaduda nupi singda sakti piba domestic violence na kunaida nupi singi thodang haibasda resource person singna wangangki hodopagi thorumda Thawal District Apun Maira Paibigi Secretary Takhilamam Ibeaima Zairel Mangzil Maira Paibigi member KS Madhuri L Sunita Su Sarugaki Thorungi Sargomoin ama oina Mahirui singi sereng changdamaba amasu pangthoki Sagolban Tera Sapam Lerekta Leba Juvenile Club Amadi Scheduled Tribe Demand Committee Manipurga Kusunaduna Miyam ge oiba mipamamanga sinungtil club asigi campus ta pangthokre Thormaduda Scheduled Tribe Demand Committee gi miyuisina maitei singu Scheduled Tribe onbagi matangda kanarba wapum kya phongdongnaki Hauzik sanabagi paw lobise Sanabagi Pau Pizari. Mapan Suba Loktak Trophy gi winner SSU Singjamaina Oikre. All Moirang Football Association Sinduna Moirang Multipurpose Higher Secondary School Ground da Team Tarukna Sarugyaduna Mamang Thagi Tang Kuntra dagi Satharakiba Mapan Suba Loktak Trophy ngasilusin kre. Satharakiba tournament asigi ngasi sanakiba aroiba match da SSU Singjamaina M Khabambu goal ahum amada maitiba piduna tournament asigi winner oike. Winner oiraba team da trophy ga loinana lupa lising yangkai amadi runners up tarba team da trophy ga loinana lupa lising kuntra thorma puna kusinake Thank you Honorable President Adik Trophy SSU gi officials amadi players sing da kusinna bikre asumna prize distribution gi Sahi asigi June gi tang tare tagi tara ni thoi fawba Chennai da pangthokaduri batara mapan suba sub junior national rowing championship amadi first interstate challenge sprint national rowing championship da sarugyaga da Manipur gi rower khanabagi trial selection amangasi kumalam pakta leiba rowing canal da pangthokre Kulumdoi Suba State Level Yoga Championship da ahan mana phanglaba pot sangbam Arun Kumar amadi livestock development da achoba thodang yakiba motum dani sorbu pungning thogot pagi thorma mangasi kwa kaithel soibam lekai da leiba Center for Yoga and Modern Health Care da pangthokre Yari pokta chathariba Nasal Trophy gi ngasi sanakiba ahan match da Japso Sikhong Bajar amadi PFC Malom Leirong Tel goal amamam
goal amata chanadana draw chatre ani suba match ki sanakibada WPC Angthana CSWC Chandrakhongbu goal ani amada maithiba pikre makataba sanabagi pau boyai ningthojamdagi tawisi Thagachari ngasigi sanabagi pauda aquatic MGMC na punna medal konipal phangduna kuntrani toi suba state age group aquatic championship ki overall team champion oikre Manipur Swimming Association sinduna model college ki swimming pool complex ta tha sigi tang tara manga digi sathariba kuntrani toi suba state age group aquatic championship ngasi loisin kre ngasi aroiba numit ki pangthokiba meter yankhai gi nupa macha gi group 4 gi final da WYLCO gi sanaroi L Ishwar Chandrana ahanba takre category asigi group 3 gi final da MGMC gi Hiren Sagol Semna ahanba meter yankhai gi nupa macha gi group 3 gi breast stroke gi final da KKDA gi sanaroi KS Malengwan bana ahanba meter sama gi freestyle gi nupa macha gi final da MGMC gi Hiren Sagol Semna ahanba amadi meter sama gi nupa macha gi group 3 gi breast stroke gi final da su WYLCO gi sanaroi Lenin Laisamna ahanba taki Satharkipa championship asida MGMC na gold tarahumdoi silver taret bronze nipal punna medal kunipal phangduna championship asigi overall team champion oikibani WYLCO na gold manga silver ani bronze ani punna medal mapal phangduna ani suba position taki medal phanglaklaba sanaroi sing amadi makong mathang taraba team singda medal amadi trophy sing piduna pungning thaugatki khongman football social worker congress khongman na sinduna ngasidagi SWC ground team marina saruk yaduna marisuba thingujam ongbi nganbi devi memorial football trophy haukre hautopagi thoramda social welfare congress khongman gi president Puyam Joy Kumar khongman gram panchayat ki pradhan moirangthem ongbi nuksireina thoromba pusing oiki tournament asigi ngasi ahoba nimit ki sanakhiba ahanba match da BPYC Basikhongna SWC khongmanbu goal ani sinoda maithiba pikhi BPYC khongmangi maipapugi goal ani du Bharat amadi amujauna match ki tare suba amadi kuntrani thoi suba minita sankhi ani suba match ki sanakhibada ASA Kongbar Road akampatna NYTIC Okram Suthekpu goal ani sinoda maithiba pikre NYTIC Okram Sutheki maipapugi goal singadu Indibar amadi Robin na match ki kuntra taret suba madi nifuni thoi suba minita sanduna match asi maipakibani ngasi sanakhiba match asida NYTIC Okram Sutheki sanaroi Robert center referee na yellow card piduna warning tauki tournament asigi hayeng ahanba match ta BPYC Basikhong amadi ASA Kongbar Road akampatka sanagani ani suba match ta NYTIC Okram Suthek amadi SWC Khongmanga sanagani Wangoi football first Wangoi Lining Thau Sanamahi Open Premium League ki winner Yumbu WYA Wangoi Makha Lekaina oikre Big Family Foundation na sinduna Wangoi da sathariba first Wangoi Lining Thau Sanamahi Open Premium League ngasi loisan kre loisan bagi thoramda Wangoi Kendra gi social activist KS Loken Central Forest Division gi FOL Joy Kumar amadi atei miyo kyasu saruk yakhi satharakhiba tournament asigi ngasi sanakhiba aroiba match ta Yumbu WYA Wangoi Makha Lekaina WFC team A Moirangkhombu goal ani amada maithibu piduna champion oikhibani YWA Wangoi Makha Lekai ki maipapogi goal singadu nauba amadi piabungna match ki kunthama thoi suba amadi kunthani thoi suba minita sanduna match asi maipakhibani maithi oraba WFC team A Moirangkhomgi amata ngairba goal adu ananna match ki tarani thoi suba minita sankhi match asida WFC team A Moirangkhomgi sanaroi Kanchan Nanau amadi WYA Wangoi Makha Lekai gi sanaroi Prem Kumar amadi Radhada center referee na yellow card piduna warning tauki makhong mathang tarba singda selgi mana piduna pungning thaugatki Lamlai football FC Lamlai na sinduna ngasidagi LSIC playground da team tara nipalna group mari thokna khairoktuna Anisuba Lamlai Kendra Village Wise Men's Open 7-a-side football tournament ngasi ahobo nimit ki sanakhiba match ta BSF Lamlai na STPP sector bu goal ani amada maithiba pikre BSF
lamlai gi mai papugi goal ani du Bible amadi Ranjit na match ki ani suba amadi mapal suba minute chanduna match asi mai pakhibani maiti khiba STPP Shekta gi amatangar ba goal du Henry na match ki kuntra mapal suba minute sanki hayeng ahan ba match da SPYC Saijang amadi NSA Nongdrenga sanagani ani subham mesta YDCL Pungdong Bam amadi CSYUC Salauga sanagani volleyball Social Welfare Youth Club Samusang Santipurna Sinduna Club asigi volleyball ground da team taramatoina group mari thokna khaidoktuna tha asigi tang tara tarukki chathariba first cash prize style 11 mini boys volleyball tournament ki ngasi sanakhiba ahanba match da NYBA team A Nauremna Sewa Nasobu set ahum ani tara taruk kunmanga tara humdoi tara manga kunmanga kuntra truk kuntra mari amadi tara manga tara mathoida maithiba pikhi Anisuba Merski Sanakibada YPC Bengunna IGO Oinambu set ahum sino kunmanga taramanga kunmathoy amadi kunmanga taratreta maithiba pikre ahum suba Merski Sanakibada SWYC Santipurna SUWC Irengbambu set ahum ani kunmanga kunmathoy taranipal kunmanga taratret kunithoy kunmari amadi taramanga tarada maithiba pikhi Marisuba Merski Sanakibada ISYDCCL Haikruzamna SYDA Mutum Pibabu set ahum ama kunmanga taret kulhumdoi kunmanga taranipal amadi kunmanga taramathoida maithiba pikhi Mangasuba Merski Sanakibada PBM Wangjingna Sewa Nasobu set ahum ama kuntaruk kunmari kunmanga taranithoi kunithoi kunmanga amadi kunmanga taramapalda maithiba pikre Ngasino magi ay ngasage pau lobisi. ICAR Lampel Partaki Pangba Pauda Ngasigi Kwaidiki Sakiba degree Celsius Kuntaruk Dasmik Suino Kwaidiki Ingba degree Celsius Taramanga Dasmik Ama Nuksita yauba ising manil gisang ayukta saada marputara mapal nutilda saada marpumanga hoiki ngasigi nong chuki bagisang 6.4 mm ni Aroi badamaru bapau amukan pizari Manipur Pradesh Congress Committee ki Taupuba Singh Sauna Hongdok Hongjin Taukre Kuntra taruk suba mikap thokpa numit thorom M suna sinduna pangthokre amadi Jun gi tang ani da pangthokadoriba IMC Mikhal gi damak political party sina semsa kre Nasigi ISTV pau matang sila lusinjare yang tapil besembu kainana ba kurumjare